KCPMC Progressive Market Miam akan bohom thamlakli Kangleipa ki nupa nupi animaki izatpu sel na paisana humduna puge khallagadi sibagi serak pigani aingangi romariona mapi thokluba nupi khudingmak tha ahumgi manungda luhongadabani romariona makhatana atoppa nupi amataga maponsi chuppagi mari thambasu yararoi nupa nupi animaki imung manungna ijadabi launaraga kunai sibu sel paisana puningomai kaida puwa yagani khanduna sel paisa piraga waloisnaramba taragadi kunai asida leiriba miyoising haibadi nupasing nupising anigi ijatpu sel na paisana mantiknari haina lawgani mantiknarakpa taragadi masigidamak sibagi serak pigani loinana pakhangna laisabi singbu nungsinari sex relationship thamba taragadi nupi adubu lawduna luhongbigadabani nupi thiraba nupa singnasu pakhang saduna nupi gi mapi thoklamba taragadi matik chaba cherak pirakpadana sana yajagadabani laisabi singnasu nupi angang leire khanglaba nupa singa koinaraga kon jadabi lawthokani haibagi liklam ama kunai sida lakpagi mami chawnga tare madu yaroi aduna nupi oibisingna koinagadawriba nupa adu mari makhong chumna khanglaba matungda koinagadabani laisabi-singna nupi thiraba nupaga koigai koinaraba matungda ijadabi tanba yaroi aduna nupa koidringai mari makhong chumna khanglaba matungda koinagadabani hairi kunai ama kanbada akhang kanbi nupi haibadi matik mathongna leibi ima kaya mathau tai kunai ama manghanba kanba haibasi nupi oibisingi makhutta lei aduna nupi oibisingbu awangba thakta kai khumnaba uladuna maningtamba kunai ama semlasi haina lubasna makhatari